ꯃꯌꯥꯝ ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯕ ꯍꯥꯏꯗꯤ ꯀꯣꯕꯤ ꯂꯩꯒ ꯊꯣꯡ ꯆꯥꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯗꯣ ꯊꯣꯡꯉꯦꯀꯣ ꯑꯗꯣ ꯀꯣꯕꯤ ꯂꯩꯗꯤ ꯈꯤꯇꯪ ꯇꯣꯏꯊꯣꯛꯈ꯭ꯔꯦ ꯑꯩꯅ ꯈꯔ ꯀꯨꯞꯅ ꯁꯣꯏꯔꯦ ꯑꯗꯣ ꯑꯍꯦꯟꯕꯗ ꯂꯐꯨ ꯏꯔꯣꯟꯕꯁꯦ ꯍꯥꯞꯆꯔꯦ ꯃꯪꯒꯟꯒ ꯏꯔꯣꯟꯕ ꯑꯗꯣ ꯐꯛꯄꯥꯏ ꯂꯩꯔꯦꯀꯣ ꯉꯥ ꯑꯇꯥꯎꯕ ꯍꯥꯞꯇ꯭ꯔꯦ ꯉꯁꯤꯗꯤ ꯑꯊꯣꯡꯕ ꯌꯥꯎꯔꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯀꯗꯕꯅꯦꯕꯀꯣ ꯑꯗꯣ ꯏꯃꯥꯒ ꯉꯥꯛꯇꯪ ꯆꯥꯃꯤꯟꯅꯔꯁꯦꯅ ꯇꯧꯕꯅꯦ ꯊꯕꯛ ꯆꯠꯇ ꯌꯥꯗꯕ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤ ꯆꯥꯛꯀꯤꯅꯤ ꯑꯗꯨꯁꯨ ꯆꯥꯛ ꯈꯤꯇꯪ ꯆꯥꯃꯤꯟꯅꯔꯁꯤꯅꯦ ꯏꯃꯥꯅ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯊꯟ ꯆꯥꯕꯅ ꯑꯗꯨ ꯆꯥꯃꯤꯟꯅꯔꯒꯦꯅ ꯇꯧꯕꯅꯤꯀꯣ ꯑꯗꯣ ꯑꯗꯣ ꯑꯩꯅ ꯏꯃꯧ ꯅꯨꯄꯤꯁꯦ ꯆꯥꯃꯤꯟꯅꯅꯤꯡꯗꯅ ꯁꯨꯝ ꯐꯥꯕ ꯋꯥꯅꯤ ꯌꯥꯔꯣꯏꯗꯧꯔꯤ ꯆꯠꯈꯤꯗꯧꯔꯦ ꯑꯗꯨ ꯑꯗꯨꯕꯨ ꯈꯤꯇꯪꯗꯤ ꯆꯥꯔꯒꯦꯅ ꯑꯩ ꯈꯤꯇꯪ ꯆꯥꯃꯤꯟꯅꯔꯦ ꯆꯥꯔꯣꯅ ꯑꯩ ꯐꯥꯔ ꯊꯝꯃꯤꯅꯕꯨ ꯏꯊꯟꯇ ꯆꯥꯏꯅ ꯃꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯌꯦꯡꯕꯤꯅꯤꯡꯉꯝꯗꯕꯩꯗꯤ ꯈꯪꯗꯦ ꯑꯗꯨ ꯏꯆꯥꯁꯤꯡꯅꯗꯤ ꯍꯥꯏ ꯌꯥꯝꯅ ꯅꯨꯡꯁꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯌꯦꯡꯅꯤꯡꯉꯤ ꯏꯃꯥꯅ ꯇꯧꯕꯁꯦ ꯍꯥꯏ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯨ ꯌꯦꯡꯕꯤꯌꯨ ꯑꯗꯨ ꯆꯥꯔꯁꯦ ꯑꯩꯈꯣꯏꯃ ꯑꯥ ꯑꯩ ꯑꯥ ꯈꯔ ꯆꯥꯔꯁꯤ ꯅꯪ ꯑꯗ ꯈꯔ ꯑꯩꯁꯦ ꯆꯥꯗ ꯌꯥꯔꯣꯏ ꯐꯛꯄꯥꯏꯒ ꯑꯗꯒꯤꯗꯤ ꯀꯩꯅꯣꯁꯦ ꯂꯐꯨ ꯏꯔꯣꯝꯕꯁꯦ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯐꯛꯄꯥꯏ ꯃꯅꯝꯁꯨ ꯎꯕꯗ ꯑꯗ ꯏꯃꯥꯅꯁꯨ ꯍꯥꯏꯔꯛꯄꯁꯤꯗ ꯍꯦꯛꯇ ꯁꯤꯁꯤꯒꯅꯦ ꯂꯐꯨ ꯏꯔꯣꯟꯕꯁꯦ ꯉꯥ ꯊꯣꯡꯕꯗꯤ ꯀꯥꯟ ꯀꯜꯂꯛꯇ꯭ꯔꯦ ꯑꯩꯅ ꯑꯗꯨꯒ ꯑꯁꯤꯁꯦ ꯀꯨꯏꯅ ꯆꯥꯔꯣꯅ ꯍꯥꯏꯕꯤꯔꯦꯀꯣ ꯑꯗꯨꯗ ꯆꯥꯕꯁꯦ ꯍꯟꯗꯛꯇꯤ ꯃꯤꯡ ꯃꯌꯥꯝ ꯄꯟꯊꯣꯛꯆꯔꯝꯕꯅꯦ ꯍꯦꯛ ꯆꯥꯔꯣ ꯍꯥꯏꯕ ꯃꯌꯥꯝꯗꯣ ꯍꯟꯗꯛ ꯄꯟꯗꯕꯁꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯣ ꯃꯌꯥꯝ ꯑꯗꯣ ꯉꯝꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯣ ꯃꯃꯤꯡꯗꯤ ꯄꯟꯖꯔꯔꯣꯏꯒꯦ ꯑꯃꯅ ꯄꯜꯂ ꯑꯃꯅ ꯄꯟꯕ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯀꯃꯥꯏꯅ ꯀꯩꯅꯣ ꯍꯥꯏ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯒꯤꯗꯤ ꯍꯥꯏꯖꯔꯦꯀꯣ ꯁꯤꯁꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯉꯝꯅꯕꯗꯤ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯑꯗꯣ ꯑꯁ ꯃꯇꯝꯁꯨ ꯂꯩꯁꯜꯂꯛꯇ꯭ꯔꯕꯅꯤꯀꯣ ꯑꯩꯈꯣꯏ ꯆꯠꯄꯩ ꯃꯇꯝꯁꯨ ꯌꯧꯁꯜꯂꯛꯑꯦ ꯑꯗꯣ ꯏꯃꯥ ꯆꯥꯔꯁꯦ ꯆꯥꯔꯁꯤ ꯆꯥꯔꯁꯤ ꯑꯁ ꯐꯛꯄꯥꯏꯅꯦ ꯑꯗꯩ ꯃꯪꯒꯟ ꯏꯔꯣꯟꯕꯁꯦ ꯁꯤꯗꯅꯦ ꯑꯩꯅ ꯉꯥꯎꯔꯤꯁꯦ ꯃꯅꯝꯁꯦ ꯏꯃꯥꯅ ꯍꯥꯟꯅ ꯆꯥꯗꯦ ꯑꯩ ꯑꯩꯅ ꯍꯥꯟꯅ ꯆꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯦꯀꯣ ꯑꯩꯗꯤ ꯑꯗꯣ ꯃꯅꯝ ꯆꯥꯗꯦ ꯑꯗꯨꯗꯤ ꯀꯩꯁꯨ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏ ꯎꯝ ꯏꯃꯥꯗꯤ ꯂꯣꯏ ꯌꯥꯏꯀꯣ ꯎꯝ ꯁꯤꯒꯤꯗꯤ ꯀꯔꯤꯝ ꯂꯩꯇꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯆꯥꯛꯁꯦ ꯑꯃꯅ ꯆꯥꯔꯁꯨ ꯑꯃꯅ ꯆꯥꯔꯁꯨ ꯀꯩꯁꯨꯝ ꯑꯗꯨꯗꯤ ꯌꯥꯝ ꯐ꯭ꯔꯦꯡ ꯎꯝ ꯑꯣꯏꯀꯣ ꯏꯃꯥꯗꯤ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯍꯥꯟꯅ ꯆꯥꯕꯅꯤꯀꯣ ꯑꯗꯨꯗꯤ ꯍꯥꯏꯗꯤ ꯃꯥꯅ ꯂꯥꯏ ꯈꯔꯛꯄꯗ ꯁꯤꯗꯩꯁꯤꯗ ꯍꯥꯏꯗꯤ ꯑꯍꯟꯅ ꯆꯥꯕ ꯈꯣꯠꯄꯗꯨꯗꯤ ꯀꯔꯤꯝ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯝ ꯆꯥꯅꯩꯀꯣ ꯑꯁꯤ ꯈꯛꯇꯪꯅꯤ ꯍꯥꯏꯅꯤꯡꯉꯦ ꯍꯥꯏꯗꯤ ꯀꯃꯦꯟꯗ ꯏꯕꯤꯔꯛꯄꯗꯣ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯑꯗꯨꯒ ꯂꯐꯨ ꯏꯔꯣꯝꯕꯁꯤ ꯍꯥꯎꯕ꯭ꯔ ꯏꯃꯥ ꯅꯥꯎꯁꯦꯛ ꯊꯥꯛꯄꯗꯧꯅ ꯈꯣꯠꯂꯣꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯌꯥꯝ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯁꯨꯝ ꯊꯥꯗꯣꯛꯆꯕꯅꯤꯀꯣ ꯑꯗꯣ ꯏꯃꯥꯅ ꯀꯔꯤꯝ ꯍꯥꯏꯗꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯌꯥꯏꯀꯣ ꯑꯩꯅ ꯇꯧꯕ ꯈꯣꯠꯄꯁꯦ ꯂꯣꯏꯅ ꯍꯥꯏꯗꯤ ꯑꯍꯦꯟꯕ ꯊꯕꯛ ꯃꯌꯥꯝ ꯇꯧꯗꯕꯅꯤꯅꯀꯣ ꯑꯗꯣ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯑꯗꯨꯝ ꯊꯥꯗꯣꯛꯑꯦ ꯄꯨꯅꯤꯡꯕ ꯑꯗꯨꯝ ꯄꯜꯂꯦ ꯑꯁꯤꯗ ꯍꯥꯏꯗꯤ ꯃꯌꯥꯝ ꯂꯥꯛꯑꯗꯤ ꯋꯥꯔꯧꯕꯤꯅꯨ ꯍꯥꯎꯕ꯭ꯔ ꯏꯃꯥ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯉꯥ ꯊꯣꯡꯕꯅ ꯍꯥꯎꯋꯦꯕ ꯑꯗꯨ ꯏꯔꯣꯝꯕꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯃꯅꯝ ꯅꯨꯡꯁꯤꯅ ꯏꯔꯣꯟꯕꯁꯨ ꯈꯨꯍꯥꯎ ꯑꯃ ꯂꯐꯨ ꯏꯔꯣꯝꯕꯗ ꯏꯃꯥ ꯍꯥꯎꯋꯦ ꯅꯥꯎꯁꯦꯛ ꯊꯥꯛꯄꯗꯣ ꯑꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯅꯝ ꯅꯨꯡꯁꯤꯕ ꯋꯥꯅꯤꯁꯦ ꯌꯥꯝꯅ ꯍꯥꯎꯋꯦ ꯌꯥꯝꯅ ꯍꯥꯎꯋꯦ ꯆꯥꯎ ꯆꯥꯎ ꯍꯥꯎꯋꯦ ꯂꯐꯨ ꯏꯔꯣꯟꯕꯁꯨ ꯈꯨꯍꯥꯎ ꯑꯃ ꯉꯥ ꯊꯣꯡꯕꯁꯨ ꯆꯥꯎꯗꯅ ꯍꯣꯔꯦꯟ ꯆꯥꯊꯔꯗꯕꯅꯤ ꯑꯗꯨꯅ ꯂꯐꯨ ꯏꯔꯣꯟꯕꯁꯦ ꯌꯥꯝ ꯆꯥꯅꯤꯡꯉꯕ ꯑꯩꯁꯦ ꯍꯥꯎꯋꯦ ꯑꯃꯇꯪ ꯍꯥꯎꯋꯦ ꯌꯦꯡꯒꯦ ꯃꯊꯪ ꯃꯊꯪ ꯍꯥꯎꯕꯅꯤ ꯍꯥꯎꯋꯦ 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 ꯉꯁꯤꯗꯤ ꯍꯥꯎꯋꯦ ꯑꯩ ꯆꯥꯛꯈꯣꯝ ꯃꯌꯥꯝ ꯆꯥꯔꯦꯇꯣ ꯀꯣꯠꯅꯅꯕꯁꯦ ꯄꯣꯋꯥ ꯌꯥꯏ ꯌꯥꯝꯅ ꯍꯥꯎꯋꯦ ꯑꯩ ꯍꯣꯔꯦꯟ ꯆꯥꯔꯔꯣꯏꯗꯕꯅꯦ ꯑꯥꯗ ꯑꯁꯤ ꯆꯥꯔꯃꯤ ꯃꯥꯅ ꯐꯥꯕꯤꯔꯝꯅꯤꯅ ꯈꯔꯒ ꯆꯥꯒꯟꯗꯕꯒ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩ ꯍꯧꯒꯠꯄ ꯇꯥꯔꯦ ꯑꯩ ꯏꯊꯟꯇ ꯆꯥꯍꯧꯔꯦ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯨꯝ ꯌꯦꯡꯕꯤꯕ ꯁꯨꯝ ꯌꯦꯡꯕꯤꯌꯨꯀꯣ ꯑꯩꯁꯦ ꯏꯕ ꯄꯥꯕꯁꯨ ꯈꯪꯗꯦ ꯃꯈꯣꯏꯅ ꯍꯥꯏꯔꯀꯥꯟꯗ ꯏꯃꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯏꯃꯥꯁꯦ ꯌꯦꯡꯅꯤꯡꯉꯤ ꯑꯗꯨꯅꯤ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯑꯃ ꯌꯥꯎꯖꯥꯠꯅꯤ ꯑꯗꯨꯒ ꯃꯣꯏꯅ ꯍꯥꯏꯔꯛꯂꯒ ꯇꯥꯕꯗꯨꯒ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯂꯐꯨ ꯏꯔꯣꯝꯕꯁꯤꯕꯨ ꯅꯍꯥꯟꯋꯥꯏ ꯆꯥꯕꯗꯒꯤ ꯉꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯎꯈ꯭ꯔꯦ ꯏꯃꯥꯅ ꯉꯥꯡꯕꯁꯨ ꯍꯩꯇꯦ ꯈꯪꯁꯨ ꯈꯪꯗꯦ ꯃꯌꯥꯝꯅ ꯀꯃꯦꯟ ꯄꯤꯕꯤꯔꯛꯏ ꯍꯥꯏꯁꯨ ꯀꯃꯦꯟꯕꯨꯗꯤ ꯏꯃꯧ ꯅꯨꯄꯤꯅ ꯅꯨꯡꯇꯤꯒꯤ ꯇꯥꯍꯜꯂꯦꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ
ꯍꯥꯏꯕꯁꯨ ꯀꯌꯥ ꯍꯩꯇꯦ ꯏꯃꯥꯗꯤ ꯏꯃꯥꯡ ꯅꯨꯄꯤꯅ ꯂꯣꯏ ꯇꯥꯍꯜꯂꯦ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯏꯃꯥ ꯅꯨꯡꯁꯤ ꯏꯃꯥꯅ ꯇꯧꯕꯁꯤ ꯄꯥꯝꯃꯦ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯏꯃꯧ ꯅꯨꯄꯤꯅ ꯍꯥꯏꯔꯒ ꯈꯪꯕꯅꯤ ꯑꯩꯗꯤ ꯏꯕ ꯄꯥꯕꯗꯤ ꯈꯪꯗꯦꯕꯀꯣ ꯑꯗꯨꯕꯨ ꯏꯆꯥꯁꯤꯡ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ 이마 ꯅꯨꯡꯁꯤꯕꯤ ꯌꯦꯡꯕꯤ ꯍꯥꯏꯕꯗꯒꯤ ꯍꯔꯥꯎꯗꯅ ꯑꯩꯁꯨ ꯑꯗꯨꯝ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯑꯁꯤ ꯃꯇꯥꯡꯁꯦ ꯌꯧꯕꯗꯗꯤ ꯏꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯂꯩ ꯀꯩꯅꯣ ꯍꯥꯏꯗ ꯂꯥꯏꯔꯤꯛ ꯍꯩꯍꯧꯗꯕꯁꯦ ꯑꯩ ꯄꯨꯂꯞ ꯄꯨꯂꯞ ꯆꯥꯛꯄꯖꯥꯠꯅꯤ ꯅꯨꯡꯉꯥꯏꯇꯦ ꯍꯟꯗꯛ ꯃꯄꯣꯛꯇ ꯍꯩꯇ꯭ꯔꯒꯁꯨ ꯑꯃꯨꯛꯀꯤ ꯃꯄꯣꯛ ꯂꯥꯛꯄ ꯀꯥꯟꯗꯗꯤ ꯄꯣꯛꯀꯅꯤ ꯄꯣꯛꯑꯣꯏꯗꯤ ꯈꯪꯗꯦ ꯏꯃꯥꯗꯤ ꯑꯗꯨ ꯄꯣꯛ ꯇꯥꯔꯒꯗꯤ ꯂꯥꯏꯔꯤꯛ ꯍꯩꯕ ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯣꯏꯅ ꯄꯣꯛꯆꯒꯦꯅ ꯇꯥꯏꯕꯪ ꯃꯄꯨ ꯁꯦꯝꯕꯤꯕꯗ ꯅꯤꯖꯔꯤꯅꯤ ꯏꯃꯥꯅ ꯎꯅ ꯎꯅ ꯃꯤꯠ ꯇꯥꯡꯕ ꯆꯞ ꯃꯥꯟꯅꯩ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨ ꯂꯣꯏꯅꯃꯛ ꯍꯩꯍꯟꯅꯤꯡꯉꯦ ꯍꯩꯇꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏꯅ ꯍꯩꯍꯟꯅꯤꯡꯉꯦ ꯍꯩꯁꯨ ꯍꯩꯔꯤꯕ ꯉꯥꯛꯇꯅꯤ ꯑꯩ ꯈꯛꯇꯅ ꯍꯩꯍꯧꯗꯕ ꯂꯥꯏꯔꯤꯛ ꯍꯩꯇꯕꯩ ꯆꯥꯛꯄꯗꯤ ꯆꯥꯛꯈ꯭ꯔꯗꯅ ꯍꯥꯏꯗꯤ ꯌꯦꯡꯕꯤꯕ ꯃꯇꯨꯡ ꯐꯥꯎ ꯌꯦꯡꯕꯤꯌꯨꯀꯣ ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯨ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯔꯤꯛꯁꯨ ꯅꯨꯡꯇꯤ ꯇꯧꯕꯤ ꯀꯃꯦꯟꯁꯨ ꯇꯦꯅꯗꯤ ꯇꯝꯃꯦ ꯑꯗꯨꯏꯁꯨ ꯍꯦꯟꯅ ꯇꯧꯕꯤꯔꯛꯑꯣ ꯀꯃꯦꯟꯗꯣ ꯅꯨꯡꯇꯤꯒꯤ ꯍꯟꯕꯨꯗꯤ ꯍꯜꯂꯦ ꯄꯥꯔꯦ ꯏꯃꯧ ꯅꯨꯄꯤꯅ ꯄꯥꯔ ꯇꯥꯍꯜꯂꯦꯕ ꯑꯗꯣ ꯄꯥꯔꯒꯁꯨ ꯇꯥꯖꯩ ꯏꯁꯥꯅꯃꯛ ꯍꯩꯔꯝꯃꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯈꯟꯖꯕꯩ ꯋꯥꯅꯤꯗ ꯏꯃꯥꯏ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯨ ꯂꯥꯏꯔꯤꯛ ꯍꯩꯇꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯏꯃꯧ ꯅꯨꯄꯤ ꯌꯥꯎꯗꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯃꯥ ꯈꯔ ꯆꯠꯇ ꯌꯥꯗꯅ ꯆꯠꯈ꯭ꯔꯤꯕꯅꯤꯅ ꯑꯗꯨꯒ ꯂꯣꯏꯐꯥꯎ ꯆꯥꯃꯤꯟꯅꯔꯗꯤ ꯐꯗꯧꯅꯤ ꯈꯜꯂꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤꯅ ꯀꯣꯜꯍꯧꯔꯦ ꯆꯥꯕꯗꯤ ꯏꯊꯟ ꯆꯥꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ